내가 아버지 네. 그 음식 모습이 거의 보는 거지. 지금 우리가 그만하는 거야. 지금 상황은 우리가 아빠 미지. 자, bây giờ dọc phải lấy mấy cái không thì giờ mình chỉ học được phải chứ. 거의 지금. 헬로. Lăng anh cái tàu rồi giống như tàu cái giống như nàn thôi nè. 사진 타바쿠 nangan ngaji ko 콩 여기 앞으로 cái năng tàu rồi. Cái gì? Sao năng tàu rồi? tàu cái luôn. Đây xin lên. Hai gì? Làm nuôi khất lẽ đúng với làm sao cái đó nè. Nuôi khất bên em làm sao cái đó. Xem ta xem nào lâu cái sao. Nuôi khất nó sao nuôi để nó hoa đi rồi. Quang cái này cho ngang. Anh nuôi cái xoay nào rồi. Bên này cũng nuôi cái gì không? Bên nó khất luôn. Ay bang masih ang puyam nanti sisa masih ang puyam nanti ada mabusin jadi kita na oh ada na ana yogi da ba ana yogi da sina ilan neng khale Mana mana. Ông ana yau da no ko da no da wi ko Xong biết đấy. An bên em. Lần nhau. 내가 bây
ꯅꯠꯇ꯭ꯔꯒ ꯃꯁꯥꯅ ꯍꯩꯔꯕ ꯍꯥꯏꯅ ꯈꯜꯂꯁꯦꯕꯀꯣ ꯁꯤ ꯄꯣꯠꯁꯤ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯊꯝꯂꯒ ꯅꯪꯒꯤ ꯊꯋꯥꯏꯃꯤꯁꯤ ꯀꯧꯕ ꯅꯪꯒꯤ ꯊꯋꯥꯏ ꯃꯉꯥ ꯃꯤꯒꯤ ꯊꯥ ꯇꯔꯨꯛ ꯍꯥꯏꯅ ꯀꯧꯔꯒꯅꯤ ꯃꯥꯏ ꯋꯥꯔꯤ ꯑꯃ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯀꯥꯟꯗ ꯄꯣꯠꯁꯤ ꯁꯨꯝ ꯄꯤꯛꯂꯛꯀꯅꯦꯕ ꯄꯤꯛꯁꯜꯂꯛꯀꯅꯤ ꯑꯗꯨꯒ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯀꯥꯟꯗ ꯆꯥꯛ ꯈꯪꯗꯦ ꯏꯁꯤꯡ ꯈꯪꯗꯦ ꯑꯗꯒꯤ ꯆꯥ ꯈꯪꯗꯦ ꯑꯗꯨꯅ ꯍꯥꯞꯈꯤꯕꯗ ꯁꯛꯅ ꯆꯪꯈ꯭ꯔ ꯃꯇꯨꯡꯗ ꯇꯨꯛ ꯌꯥꯎꯈ꯭ꯔꯒꯗꯤ ꯃꯥꯏ ꯑꯣꯟꯅꯤ ꯁꯤꯅꯤ ꯑꯗꯨꯗꯤ ꯙꯔꯃꯗꯨ ꯌꯦꯔꯨꯝꯁꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯞꯄꯤꯔꯦ ꯌꯥꯜꯂꯒ ꯅꯠꯇꯦ ꯄꯨꯟꯅ ꯁꯦꯝꯈꯤꯗꯦ ꯑꯗꯨꯒꯤ ꯕꯇꯟ ꯃꯅꯨꯡꯗ ꯇꯥꯔꯒ ꯌꯦꯔꯨꯝ ꯑꯣꯜꯂꯦꯕ ꯑꯗꯨꯒ ꯂꯧꯊꯣꯛꯄ ꯀꯥꯟꯗꯗꯤ ꯕꯇꯟ ꯁꯦꯝꯉꯥꯏꯗ꯭ꯔꯗꯤ ꯑꯗꯨꯅ ꯑꯩꯅ ꯍꯨꯟꯗꯣꯛꯀꯦ ꯁꯦꯟꯅꯔꯤꯅꯦ ꯆꯥꯕ ꯊꯛꯄ ꯇꯥꯏꯃꯤꯡ ꯌꯦꯡꯉꯩ ꯑꯁꯤꯁꯦ ꯁꯒꯣꯜꯁꯦ ꯅꯠꯇ꯭ꯔꯣ ꯑꯩ ꯉꯁꯤ ꯑꯗꯨꯝ ꯇꯧꯋꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯀꯣ ꯑꯉꯥꯡꯒꯤꯁꯦ ꯉꯁꯤ ꯃꯥꯏ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯩꯁꯨ ꯉꯁꯤ ꯇꯧꯔꯒ ꯁꯨꯝ ꯄꯥꯈꯠꯍꯟꯕ ꯑꯩꯁꯦ ꯎꯕꯗꯁꯨ ꯑꯗꯨ ꯑꯁꯤꯗꯤ ꯌꯥꯎꯔꯅꯤ ꯅꯪꯉꯣꯟꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯃꯨꯡꯒꯁꯨ ꯂꯥꯛꯀꯅꯦꯕ ꯑꯗꯨ ꯅꯪ ꯎꯕꯗ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯒ ꯀꯤꯕ ꯑꯁꯤꯒꯤ ꯁꯛꯇꯤ ꯍꯥꯞꯀꯅꯤ ꯑꯗꯨꯅ ꯍꯟꯈꯤꯅꯦꯕ ꯑꯃꯨꯛꯁꯨ ꯇꯧꯔꯛꯀ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯅꯦꯕ ꯃꯤ ꯑꯃꯨꯛ ꯂꯩꯕ ꯃꯥꯜꯂꯦ ꯂꯩꯅꯦꯕ ꯃꯥꯏ ꯃꯃꯤꯠꯇꯁꯨ ꯎꯅꯦꯕ CCTV